Hello friends, ngasigi topic asidi akoina angangda hairoidaba wahi tarit ki matangdi yengminasi. Number 7 da laurasi madudi angang nang ahan na haibu tauko masigi wahi si hetabu matamda angang asigi wakhal asina khalli madudi ahan loina ma haithoi singdoiba amasung smart oi haina khalli angangi kok asida napsalaga laire madudi ahan na hairadi tawgodabadi masi yamna danger oi angang asigi kok asida thajaba thamgre madudi ahan na haiba phei loinamak chumi afaba wahaida angang da koina sumaina haibisi mama baba na haiba asita siko masina angangi kok aduda wakhal tohanbu ngami aduga mi masak khangdaba amana hairakpa adu angang aduna kya important oi oide haiba du masana decision lawbu ngami taruk subada angang aduda kappale po natraga kapkanu masigi wahai asina angang da ta'i madudi ai nungaitaba kapningba upayati aina karigumba kappa taraga di mama baba na ibu punishment tawbani aduna aigi emotional feeling mayam asisu pura aistona phamjanduna leikragani afaba wahida haimina si madudi icha nangbu kari tawrage kanana kari hairage ne for example da akhoi lomina rasi karigumba angang asina tusalaga kappo oyu taradi akhoine angang asida hangje icha nangna sidai sida tusalaga kapise nabagiro masina angang asibu help tawbigani aduga angang asina tusanbagi maram adusu wari sanabu yagani manga subada yengmina rasi madudi mihawganu english ta haragana greedy masigi wahai ase akoina angang asida nang mihawganu haradi angang aduna khali madudi aigi da laiba poche myam singai se loina mak share tawgodabani aigi da amata su yaude masina matam khara da angang asigi wakhal asida pura sacrifice behavior oina chatkragani karisu kanade haiduna angang aduna mahaki leijabar property myam asu karisu take care amta lawbu ngamaro afaba wahaida akhoi amung yemina rasi madudi icha nangi sanapot asi share tawningbra aduna traga kamaina tawsige masigi option asi helpiba matam asida angang aduna masana decide tawjeba ngamjarani aduga masana manage su tawba du ngamjaragani angang asigi future da su masana decide amasu manage tawba ngamjarani aduga karigumba angang asina share tawningde hai taragadi akhoi ima ipa asina karisu force tawbiruganu number 4 da yengasi adudi mama papa na angang da hairoi wahe amadi nang kanana tambirai masina angang asigi wakhal asida lae aina tawjaraga su ima ipa asina khambidrisi karigino masina angang asigi wakhal asida ima ipa asina soidana punishment tawrani haina khal afaba wahida amge minarsi madudi icha nang masi karigi tawrino asmaina tawbitaragadi angang asigi wakhal asida lakani madudi masana tawrira natraga mina inchalaga tawreira haiba asi akoina khamba ngambani angang duna su karisu wara roi masigi matam asidadi angang asina adum explain tawrani masana tawrira natraga mina inchalaga tawreira ahum subada yengminarsi adudi migi angang sidi haitra masi haiba taragadi angang asigi wakhal da lei adudi angang aduna khali IDB ni heli ID karisu haite tawrubagi kanaba amata su leite masina angang aduda negative effect la halli afaba wahida amung yengminasi madudi icha aina nangbu nungsi aduga aina nangbu thajai icha nangsu tawbu ngangani mi loinamagi talent asi loinamak tongali aduna nangi talent ahaiba adu utlaga loire ani subada yumda nganga sigo natraga yumda hetlao masina angang asigi wakhal asida khali madudi mama mapana nungside yum het yawga phurakani ai yumda chaningde ima ipana aibu kihanmani nungsiba nate aduna yum adu angang adugi punishment tawfam oina laire haiduna khalli afaba wahida amuge minasi madudi icha aina nungaitrise karigino haiba adu taw masi harakpa matam asida angang aduna kya nungsina amasung nungaina tagani number 1 da yengminarsi madudi nang angang yam oiriko na adugi wakhalga khalluno masi hetaba matamda angang adu mi atopadu oina chatlaga hamungani aduga angang aduga parents adugi thajanabagi gap aje sum lapthonarani afaba wahida mu yengminarsi madudi icha nangi pakhum adu ai hojik piba ngangkhiroi matam khara changani aduna angang adu dismiss tawbigano angang na hangiba question mayam adugi answer adu pina na bohonabi ningonda chalaga pakhum loruba haiba si thaja phate masina angang adu mahaki parents adubu thajaba thami loisalapa sida adumgi wakhalda angang da hairoidaba wahi leiba taragadi comment section asida pibiro aduga akoi discuss tawminasi
ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯁꯨ ꯃꯇꯨꯡ ꯇꯥꯔꯒ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯍꯥꯟꯅꯗꯒꯤ ꯇꯧꯔꯒ ꯂꯩꯔꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯑꯩꯅ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗꯁꯨ ꯑꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯔꯕ ꯇꯣꯄꯤꯛ ꯀꯌꯥ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ